Machine gun asi malemgi mafam khudingmakta sijinnai maramdi mangonda top magunsing yauri natrane bondhu chumi chumde haibadudi nasana khanjaro adubu amabu oire lowbirasi MG13 MG13 hariba khaptreng mai sigi satam se ubada yamna sathira moidoba mandro angangi sanapot ka man bane adubu masi light machine gun makhal amane masibu sina kibana maming tabada matam amada thak nikko makhai kinaramba Germany harib leba asinani 1930 dagina 1945 fawada Germany harib leba asida MG13 haina khangnariba nomai asi mathau tauki Second World War Spanish Civil War Second Sino-Japanese War Chinese Civil War hariba lanfamsing asida MG13 gi matik magunsing fazana utki gada 1928 ki matamda design tawduna 1930 dagina 1934 fawada puthokhi su hairi aduga masi 13.3 kg lummi su hairi magi asang bana 1443 mm ni amadi barrel gi asang bana 718 mm ni maru gakti mawong tagra ponida 7.92x 57 mm measure gini masina ga thajinda phumlabadi fazani bo nimit mangan fawtuba malida tabada amna nungari ba mana minute amada 600 rounds kapa yai su haine muzzle velocity dana 890 meter per second ni amadi maximum firing range dana 2000 meter ni masi tabada thamuida kai fawbige pagi tawunida magi maru chanbagi mawong asi tongan lei madudi magazine amada maru kunga manga chali drum haibadi box oina leiba adudana maru humudraga manga chali amadi maru manga khak chanbasi lei madudi stripper cliffs hariba sini amadi masibu sina kiba lebak sing adudi Spanish state Portugal Norway Nazi Germany hariba lebak sing sini Breda 30 haina khanaba machine gun asi light machine gun makhal amane masi Italy hariba lebak asina 1920s ki matamda design tawduna 1930 dagina 1945 fawada mathau fazana tawki lanfam kayada Breda 30 na saruk yakiba lanfam sing adude Second Italo Aviation War Spanish Civil War Second World War hariba sing asini 1945 fawada nomoi asi lising kuntra puthokre hairi manufacture tawkibana Breda Mechanica Brasilia hariba sinani Khutlai asigi arumbana 10.6 kg ni magi asang bana 1230 mm ni amadi barrel gi asang bana 450 mm ni mahaki maru asi makhal ani thona lei madudi 6.5 x 52 mm carcano amadi 7.35 x 51 mm carcano hariba ani sini aduga masigi Khutlai asi short recoil oiba nongoi amani magi tawangamba hairagadi minute amada 500 rounds kapa yai theoretical gi oinani ko haijarise amadi practical gi oinadi 150 rounds khaktani kapa yari basi minute amada magi muzzle velocity na 620 meter per second ni amadi effective firing range tana 1000 meter ni matau mandana mathaudi adum tawine 1000 meter oiragadi Breda 30 gi mamangda jagoi sabanatna pai leiroi haidi kochen chen bana kanaba fangloi haibanida magi maximum firing range asi 2800 meter ni amadi Breda 30 asibu sijina khiba lebaksing adudi Dutch East Indies Nazi Germany Kingdom of Greece Kingdom of Italy etc hariba sing asini magi maru chanbagi chang asi stripper cliff amada 20 rounds khak challi hairi
Reibel Machine Gun hariba khulai asi France hariba leibak asina 1931 gi matamda design tawduna saki amadi manufacture tawuna manufacture the arms charterelch hariba asina ne khulai asibu sizinakhiba lanfam sing adudi Second World War, First Indo-China War, Hungarian War, etc. hariba lanfam sing asidani nang khangbra masigi phagi manba nomai asi karamba leibak singna sizinai madudi ahanbada Israel, Poland, Germany, Hungary, etc. hariba sing asinani hojikti nahak khangladra aduga masi Second World War gi matamda France tank singi machine gun ama oina su sizinarame magi arumbana 11.8 kg ni sangbana 1030 mm ni amadi barrel gi sangbana 600 mm ni aduga magi maru asi makhal ani sui makhoi sing adudi 7.5x 54 mm haiba ama amadi 7.5x 55 mm haiba amaga magi tobungamba hairagadi minute amada 750 rounds fawdi kapa yai theoretical gi oinani ko haizari se practical gi oinadi minute amada 150 rounds khaktani kapa yari basi magi muzzle velocity dana 830 meter per second ni maru chanbagi changdana panamagazine amada 150 rounds khaktani challi basi Type 92 hariba khulai asi heavy machine gun makhal amani masi Japan na 1932 da design tawduna 1932 gi matamdagi 1945 fawda puthokhi amadi masi wasina kibana 1932 dagi 1950s ki matam fawbadani season nakribasi aduga masi bu design tawkhiba miyue aduna Kijirio Nambu hariba asinani ngasi fawda nomoi asi lising nipumanga sakre suhari yamna sabadi oidaba janida natrane bondhu mahakna samu mayung yaramba lanfam sing adudi Korean War, Vietnam War, Indonesian National Revolution, etc. hariba sing asini magi arumbana 55.3 kg ni haifeti lumba nomai oiba janida asangbana 1156 mm ni aduga barrel gi asangbana 721 mm ni aduga magi maru asina 7.7x 58 mm type 92 hariba sinani amadi gas operated su oiba khulai amani khulai asi lumjaba khak natana mathoksu haifet fazana pangthokpa khulai amane madudi minute amada 450 rounds dagina 500 rounds fawbadi fazana kapthaba yai magi muzzle velocity dana 780 meter per second ni amadi effective firing range dana 800 meter khaktani da maximum firing range dadi khara tawrene madudi 4500 meter ni hairi magi maru chanbagi mawong asi sumdobani Hotchkiss type metal strip amada 30 rounds fawdi hapa yai masibu sizinaba leibak sing adudi North amadi South Korea, Japan, etc. hariba sing asini masi Japanese heavy machine gun amani aduga Hotchkiss machine gun ga mari leinaba series amasuni mongmai asina mathau fazana pangthokibasi Second World War gi matamdani Berezin UB hariba machine gun makhal asi Soviet Union na 1937 dagina 1939 fawda design tawduna puthokhiba khulai makhal amane aduga tabada yamna nungariba amana Second World War gi matamda Soviet Union khaktana season nakhiba madugumlaba makhal gi khulai ni masibu sakibasina Mikhail Yevgeniyevich Berezin hariba miyoi asinane nomai asigi arumbana 21.45 kg ni UVK gi oinadi 21.17 kg ni aduga UVT gi oinadi 21.43 kg ni hairi magi asangbana 1347 mm ni adusu UVS amadi UVK ani sigini UVT gidi 1397 mm ni hairi
ꯃꯈꯣꯏꯒꯤ ꯕꯦꯔꯦꯜꯒꯤ ꯑꯁꯥꯡꯕꯅ 890 mm ꯅꯤ ꯌꯥꯝꯅ ꯁꯥꯊꯤꯗꯕ ꯅꯣꯡꯃꯩꯒ ꯃꯥꯟꯕ꯭ꯔꯥ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯑꯃꯨꯛꯇ ꯖꯔ ꯍꯥꯏꯖꯔꯛꯈꯤꯒꯦ ꯃꯗꯨꯗꯤ ꯃꯁꯤ ꯃꯤꯅꯤꯠ ꯑꯃꯗ 800 rounds-ꯗꯒꯤꯅ 1500 rounds ꯐꯥꯎꯕ ꯐꯖꯅ ꯀꯥꯞꯊꯕ ꯉꯝꯃꯤ ꯑꯗꯨꯁꯨ 12.7x 108 mm ꯒꯤ ꯃꯔꯨ ꯑꯁꯤꯅꯅꯤ ꯅꯪ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯃꯒ ꯄꯥꯏꯔꯒ ꯀꯨꯀꯤ ꯂꯩꯕ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯒ ꯗꯪ ꯀꯥꯞꯁꯤꯟꯕꯗꯨ ꯅꯪꯗ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯀꯨꯀꯤꯗ ꯃꯁꯤꯅꯒ ꯄꯥꯜꯂꯗꯤ ꯀꯣꯏꯂꯥꯗ꯭ꯔꯝꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗ ꯏꯁꯤꯡ ꯌꯨꯔꯛꯄꯒꯨꯝ ꯖꯔꯞ ꯁꯥꯗꯣꯏꯖꯥꯠꯅꯤꯗ मागी मजल वेलोसिटी ना 814 मीटर पर सेकेंड नि अदुगा मसी 1941 की मतमदा नोमई लिसिंग तरुका चहुमगा निपान पुथोखी अदुगा 1943 की मतमदना लिसिंग निफुगा हुंदोइगा चत्रुका मौद्रा पुथोखी 1944 दना लिसिंग कुंथ्रा निपान चहुमगा निफु पुथोखी अमदी 1945 दना लिसिंग निफु निथोइगा चमापन गे यंखै निथोइ पुथोखी 1941 दैना 1945 फावदा थंगना नोंमई असुक यामबसे पुथोखी मसिना ताकपदी नोंमई असि अदुकी मतिक यामना साखरे ताकपनी अदुगा मना सोवियत यूनियन ना सिजनखिबसी एयरक्राफ्ट मशीन गन अमा ओइनसु सिजनखि हाइरि अदु सेकेंड वर्ल्ड वॉर की मतमदनिको ngasigiди matang asita loisilage ngasigi video asi nungaibiba taragadi like subscribe share comment tobiramo mathangi video ngaibiramo handaki video asimadi nomai gandrabagi video ni